ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯆꯠꯂꯝꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯦ.ꯑꯥꯔꯗ ꯁꯤꯟꯅꯔꯛꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯡꯒꯜꯇꯥꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 95 ꯁꯨꯔꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 30ꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯟꯅꯥꯝ ꯈꯨꯡꯒꯪ ꯇꯝꯅ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯕ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯄꯨ ꯇꯦꯡꯅꯧꯄꯜꯗ ꯍꯥꯡꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯚꯤꯍꯤꯀꯜ ꯆꯦꯛ ꯄꯣꯁꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ 𝗡𝗴 ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯁꯥꯎꯊ ꯑꯔꯨꯅꯥꯆꯜꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯈꯪꯍꯜꯂꯛꯄꯅꯤ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯗꯨ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 5ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯊꯤꯕꯗ ꯄꯥꯂꯦꯜ ꯂꯥꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯪꯗꯕꯗꯒꯤ ꯆꯪꯂꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯅꯕ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯄꯨ ꯀꯨꯀꯤ ꯈꯨꯡꯒꯪꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯁꯤꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯄꯥꯂꯦꯟ ꯐꯥꯎꯕ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯄꯝꯞꯁꯤꯡꯗ ꯊꯥꯎ ꯊꯥꯕ ꯂꯦꯞꯈ꯭ꯔꯦ꯫ ꯀꯟꯁꯣꯔꯇꯤꯌꯝ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯐ꯭ꯔꯦꯇꯔꯅꯤꯇꯤ ꯑꯃꯁꯨꯡ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯗꯤꯂꯔꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗꯁꯤꯡ ꯇꯥꯜꯂꯗꯨꯅ ꯉꯁꯤꯗꯒꯤ ꯆꯪꯁꯤꯟꯕ ꯍꯧꯈꯤꯕ ꯊꯥꯎ ꯆꯤꯡꯕ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯨ ꯌꯥꯎꯁꯤꯟꯈꯤꯗꯨꯅ ꯃꯥꯂꯣꯝ ꯗꯤꯄꯣꯠꯇꯒꯤ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯗ ꯊꯥꯎ ꯊꯥꯕ ꯂꯦꯞꯈ꯭ꯔꯦ꯫ 𝗖𝗵𝘁𝗹𝗵𝗂𝗍, 𝗡𝗵𝘁𝗹, ꯅꯌꯥꯔꯥ ꯏꯅꯔꯖꯤꯒꯤ ꯑꯄꯨꯟꯕ ꯀꯟꯁꯣꯔꯇꯤꯌꯝ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯐ꯭ꯔꯦꯇꯔꯅꯤꯇꯤꯅ ꯃꯈꯣꯏꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟꯗ ꯀꯌꯥ ꯇꯧꯁꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗꯨꯅ ꯑꯀꯤ ꯑꯈꯪ ꯂꯩꯍꯟꯕꯤꯗꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯗꯤ.ꯖꯤ.ꯄꯤ.ꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤ ꯉꯁꯤ ꯍꯧꯕ ꯅꯨꯃꯤꯠꯇ ꯀꯟꯁꯣꯔꯇꯤꯌꯝ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯗꯤꯂꯔꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯑꯃꯁꯨꯡ ꯕꯦꯅꯔꯁꯤꯡ ꯊꯦꯠꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣꯟꯊꯧꯖꯝ ꯅꯤꯂꯀꯃꯜꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯌꯣꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 50-60 ꯔꯣꯝ ꯍꯟꯊꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ SC/ST ꯒꯤ ꯐꯤꯚꯝ ꯐꯕꯁꯤꯡꯗ ꯔꯤꯖꯥꯔꯕꯦꯁꯟ ꯄꯤꯗꯅꯕ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ ꯑꯃꯗꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯣꯠꯊꯕ ꯐꯨꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕ ꯀꯣꯇꯥ ꯄꯤꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠꯁꯤꯡꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ, ꯁꯦꯜ ꯄꯥꯏꯕ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜꯂꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯄꯤꯗꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯃꯦꯟꯠ ꯑꯁꯤ ꯉꯁꯤ ꯆꯤꯐ ꯖꯁꯇꯤꯁ ꯆꯟꯗ꯭ꯔꯆꯨꯗꯅ ꯂꯨꯆꯤꯡꯕ ꯖꯖ 8ꯀꯤ ꯕꯦꯟꯆ ꯑꯃꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯕꯦꯟꯆ ꯑꯁꯤꯗ ꯖꯁꯇꯤꯁ ꯕꯤ.ꯑꯥꯔ. ꯒꯕꯥꯏ, ꯕ꯭ꯔꯤꯀꯝꯅꯥꯊ ꯕꯦꯂꯥ, ꯑꯦꯝ. ꯇ꯭ꯔꯤꯕꯦꯗꯤ, ꯄꯪꯀꯖ ꯃꯤꯊꯜ, ꯃꯅꯣꯖ ꯃꯤꯁ꯭ꯔꯥ ꯑꯃꯁꯨꯡ ꯁꯊꯤꯁ ꯆꯟꯗ꯭ꯔ ꯁꯔꯃ ꯌꯥꯎꯔꯤ꯫ ꯋꯥꯌꯦꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯖꯁꯇꯤꯁ ꯕꯒꯥꯏꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ SC ꯑꯃꯗꯤ ST ꯒꯤ ꯃꯔꯛꯇꯁꯨ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯍꯛꯁꯤꯡ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ, ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕ, ꯑꯗꯨꯕꯨ SC/ST ꯒꯤ ꯃꯈꯥꯗꯗꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯊꯦꯡꯅꯅꯕ ꯋꯥꯔꯣꯜ ꯑꯁꯤ ꯇꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯖꯤꯔꯤꯕꯥꯝꯗ ꯃꯥꯔ ꯑꯃꯁꯨꯡ ꯃꯩꯇꯩ ꯈꯨꯠ ꯊꯥꯅꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯁꯤꯜꯆꯔ ꯃꯤꯐꯝꯗ ꯄꯥꯏꯇꯦ ꯊꯥꯗꯧ, ꯃꯤꯖꯣ ꯑꯃꯁꯨꯡ ꯃꯩꯇꯩꯒ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯆꯍꯤ ꯑꯃꯔꯣꯝ ꯖꯤꯔꯤꯕꯥꯝꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅ ꯂꯩꯔꯛꯈꯤꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 6ꯇꯒꯤ ꯍꯧꯔꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯗꯅꯕ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯥꯔꯁꯤꯡꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯅ ꯆꯦꯔꯣꯜ ꯈꯨꯌꯦꯛ ꯄꯤꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯁꯨꯡ
𝗖𝗵𝘁 ꯕटाꯂꯤꯌꯟ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯌꯥꯄꯨꯔ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏ 12 ꯑꯃꯗꯤ ꯃꯥꯔ ꯊꯥꯗꯧ-ꯄꯥꯏꯇꯦ ꯑꯃꯗꯤ ꯃꯤꯖꯣꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏ 20 ꯔꯣꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕ ꯑꯁꯤꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯥꯔ ꯐꯨꯔꯨꯞ ꯈꯛꯇꯒꯤ ꯃꯔꯛꯇꯅꯤ, ꯑꯇꯩ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯥꯔꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯑꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 1ꯗ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗ ꯂꯩꯕ ꯔꯤꯖꯣꯔꯠ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯒ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯉꯥꯛꯄꯤꯒꯅꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯑꯦꯁ.ꯄꯤꯅ ꯃꯣꯗꯔꯦꯇꯔ ꯑꯣꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯃꯥꯟꯗꯦꯟꯠ, 87 ꯁꯨꯕ ꯕटाꯂꯤꯌꯟ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯀꯤ ꯀꯃꯥꯟꯗꯦꯟꯠꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯃꯥꯔ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝꯒꯤ ꯄꯥꯏꯇꯦ, ꯊꯥꯗꯧ ꯑꯃꯁꯨꯡ ꯃꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯗꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯇꯩ, ꯃꯥꯔ, ꯄꯥꯏꯇꯦ, ꯊꯥꯗꯧ ꯑꯃꯗꯤ ꯃꯤꯖꯣꯒꯤ ꯂꯨꯞꯁꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩꯇꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯔꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯖꯦꯗ.ꯗꯤ.ꯑꯣ), ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯑꯖꯨꯀꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟꯗ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯉꯥꯛꯄꯤꯒꯅꯤ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ (ꯏꯞꯁꯥ), ꯍꯦꯔꯤꯀꯣꯟ ꯖꯤꯔꯤꯕꯥꯝ, ꯂꯤꯆꯤꯡ ꯖꯤ. ꯕꯤꯔꯃꯅꯤ, ꯂꯣꯏꯅꯅ ꯃꯥꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯔ ꯅꯦꯁꯅꯦꯜ ꯌꯨꯅꯤꯌꯟ (ꯑꯩꯆ.ꯑꯦꯟ.ꯌꯨ), ꯃꯥꯔ ꯏꯟꯄꯨꯏ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯖꯣꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤꯖꯣ ꯄꯤꯄꯜ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯄꯥꯏꯇꯦꯁꯤꯡꯒꯤ ꯑꯣꯏꯅ ꯄꯥꯏꯇꯦ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯕꯣꯝ ꯅꯣꯡꯃꯩ ꯂꯥꯟꯅꯤ ꯍꯦꯛꯇ ꯍꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯤꯌꯥꯝꯅ ꯆꯍꯤ 1.5ꯔꯣꯝ ꯋꯥꯔꯤꯕꯁꯤ ꯕꯣꯝ ꯅꯣꯡꯃꯩ ꯌꯥꯎꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯕ ꯂꯥꯟ ꯁꯣꯛꯅꯕꯒꯤꯅꯤ꯫ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯍꯟꯕꯤꯔꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ, ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯆꯪꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯞꯅ ꯈꯟꯅꯔꯒ ꯃꯈꯣꯏꯕꯨ ꯍꯟꯖꯤꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯉꯁꯤ ꯆꯠꯊꯈꯤꯕ ꯁꯦꯁꯟꯗ ꯕꯖꯦꯠ ꯏꯁꯇꯤꯃꯦꯠꯀꯤ ꯖꯦꯅꯔꯦꯜ ꯗꯤꯁꯀꯁꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯈꯠꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯏꯃꯣꯁꯟꯗ ꯑꯗꯨꯃꯛ ꯆꯠꯂꯤꯕ ꯃꯈꯩꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯏꯍꯧ ꯍꯧꯔꯛꯂꯤꯕ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯤꯈꯜ ꯃꯃꯥꯡꯗ ꯚꯣꯠ ꯀꯥꯍꯜꯂꯨ, ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯍꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯕꯣꯝ ꯅꯣꯡꯃꯩ ꯌꯥꯎꯕ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯅꯪꯂꯕ ꯂꯥꯟꯅꯤ꯫ ꯃꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯇꯝ ꯆꯪꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯣꯛꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯐꯤꯚꯝ ꯂꯥꯛꯀꯗꯧꯔꯦ꯫ ꯉꯁꯤꯁꯨ ꯁꯤꯜꯆꯔꯗ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯥꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯁꯤ.ꯑꯦꯝ. ꯀꯛꯆꯤꯡ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯀꯦꯃꯣꯟꯂꯣꯝ ꯚꯤꯂꯦꯖꯀꯤ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯣꯡ ꯁꯥꯖꯤꯜꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯔꯟꯖꯤꯠꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀ꯭ꯋꯦꯁꯟ ꯑꯋꯥꯔꯗ ꯍꯪꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯥꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ ꯑꯃꯗꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3ꯔꯛ ꯁꯨꯕ ꯁꯦꯁꯟꯒꯤ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯀ꯭ꯋꯦꯁꯟ ꯑꯋꯥꯔ ꯃꯇꯝꯗ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯀꯦꯃꯣꯟꯂꯣꯝ ꯚꯤꯂꯦꯖꯀꯤ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯣꯡ ꯁꯥꯖꯤꯜꯂꯛꯄ ꯑꯁꯤꯒꯤ matangdasu Sugunu Kendragi MLA K Ranjitna Pukhatladuna Hai Lengaki Ayaba Yaudana Mafam Asida RC Thong Ama Sagale Haibagi Ajumba Wapam Rabanina Masigi Matanga Lengaki Oibakari Action Sing Lokat Lagadage Haina Hanki Wahangadugi Pakum Piraduna Chief Minister N Birena Hai Turel Amagi Matakta Thong Ama Saba Haibagi Lengaki Ayaba Yaudana Sabagi Ayaba Piba Late Karigumba Thong Asina Soirakpada
ꯂꯩꯉꯥꯛ ꯑꯁꯤꯅ ꯗꯥꯏꯇ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯝꯕꯤ ꯁꯦꯝꯕ ꯌꯥꯎꯅ ꯊꯧꯗꯣꯛ ꯀꯌꯥ ꯊꯤꯡꯖꯤꯟꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯁꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯈꯨꯗꯛꯇ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯞꯀꯤ ꯃꯊꯛꯇ FIR ꯂꯧꯈꯠꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯉꯥꯛꯅꯁꯨ ꯆꯩꯔꯣꯜ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯄꯗ ꯇꯣꯔꯦꯜ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯎꯔꯝꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ इलीगेली सारिबा थोंग असिदा चेनरबसिंगी मथक्ता एक्शन लौखꯠꯀꯅꯤ, साजिलिबा थोंग असिसु थुगाइगनी हाइबा वाफमसु थमलखि।